पाउजेद युमफम ओइबा मरोइबा पाउ खरा अपडेट तौजरी मणिपुर कोविड लाइचत किनिंगाई ओइरकले मणिपुर नोंगमादा मियोय चामरी कुंतरुक पॉजिटिव ओइख्रे लाइखिद्रब अपुनबा मसिंगना चामा तरामाथोय यौख्रे मणिपुर लेखाकना कोविड-19 लाइचत लाक्सिननाबनी आइदुना मखल मखा कयागी थौरांग पैखचरगसु कोविड लाइचत लांगसिन मगंबगी फिबम लेत्रे किनिंगाई ओइरकले हौकिबा पुंग कुनमरीदा मणिपुर मियोय चामरी कुंतरुक पॉजिटिव ओइबा थेंगनाख्रे चाही असिगी मार्च तादा मणिपुर कोविड-19 पॉजिटिव ओइबा मियोय अमा यान हन्ना थेंगनाख्रबा मतुंगदगी नोंगमा खक्तदा पॉजिटिव ओइबा मियोय ख्वाइदगी यामना नुमित ngasi ओइख्रे हौकिबा पुंग कुनमरीदा स्टेट असिदा पुन्ना मियोय चामरी कुंतरुक पॉजिटिव ओइखे पॉजिटिव ओइखबे मियोय चामरी कुंतरुक असिगी मनुंगदा CAPF के परसेंट तरा यावे मासी थारगा स्टेट असिगी अपुनबा कोविड-19 की केस लिसिंग तरा मंगा चामा कनि फुमाथोय यौखिबगा लोइनना एक्टिव केस लिसिंग अहुम चांगा मरफुगा तरेट यौख्रे कोविड-19 कमन कंट्रोल रूम दा थादोरपा चेरोल अमना हाई पॉजिटिव ओइबा थेंगनरिब अपुनबा मिसिंग लिसिंग तरा मंगा चामा कनि फुमाथोय असिगी मनुंगदा लिसिंग तरा कनि थोय चांगा तरागा मथोय दी जनरल पॉपुलेशन दगिने लोइनना लिसिंग अनि चाट्रु कुंथ्राना CAPF की पर्सनल सिंगने एडिशनल डायरेक्टर हेल्थ डॉक्टर खोइरोम सासिकुमार मंगाना खुदेक पितुना थादोरपा चेरोल असिगी मातुंग इंदंगासी पॉजिटिव ओइखिबसिंग अदु BRDL रिम्स दगी कुंथ्रा मंगा जानिम्स दगी चामा कुनगनि थोय कामजोंग दगी मरी टेंगनोपल दगी अनि सोसानपुर दगी तरागनि थोय बिष्णुपुर दगी तरागा मरी सेनापति दगी अम्मा थौबाल दगी तरागा तरुक जिरीबाम दगी अम्मा स्विस हॉस्पिटल दगी अहुम चंदेल दगी अनि पब्लिक हॉस्पिटल दगी अहुम होराइजोन दगी अम्मा इम्फाल ईस्ट दगी अम्मा RD विंग दगी अनि इम्फाल वेस्ट दगी चामगा तरागा मंगा राजमेडी सिटी दगी मरी जीवन हॉस्पिटल दगी मरी हिल साइड हॉस्पिटल दगी अम्मा बाबिना दगी कुनगनि पान मदर्स केयर दगी अम्मा सीज दगी कुन तमेंगलोंग दगी कुनगा मरी उखरुल दगी तरुक अमदी माइपाकबी दगी मरी नि आइरे सेरोल असिगी मतुंग इनगासी नौना कोविड-19 पॉजिटिव ओइबा थेंगनरिबा सिविलियन चामरी तरागा तरुक अदु इम्फाल वेस्ट दगी चामगा मरफुगा मथोय इम्फाल ईस्ट दगी चामा कुनगा मरी थौबाल दगी कुनमरी जिरीबाम दगी अम्मा कामजोंग दगी मंगा कांगपोकपी दगी अनि काक्सिंग दगी अहुम उखरुल दगी मंगा चंदेल दगी अहुम तमेंगलोंग दगी कुनगा तरुक सोसानपुर दगी तरागा मापन टेंगनोपल दगी तरेट सेनापति दगी अम्मा अमदी बिष्णुपुर दगी तरा मंगाने मखोई मनुंग इम्फाल ईस्ट दगी मियोय अहुम अमदी इम्फाल वेस्ट दगी मियोय मापन पुन्ना मियोय तरागा निथोय असि नतना अतै लेमहौरिबा मियोय चामरी सुपना मरी दे मापान द चटलुबा लेतबा स्टेट मनुंग असिदगी लाइचत असि अदुमुक लौनरकपा मियोय सिंगने मासी धारगा स्टेट असिदा हौजिक फावबदा थेंगनखिबा कोविड-19 की लोकल ट्रांसमिशन की मसिंग लिसिंग मापन चामापन सुपना अनि सोख्रे नौना पॉजिटिव ओइरखरबा मियोयसिंग अदु कोविड केयर फैसिलिटी सिंग द थमनना होनखिबा लोइनना मखोयना सोकना समनरंबा अमदी मखोयगी लाइफमसिंग अदु कंटेनमेंट जोन ओइना लाउथोपगी थबकसिंग पाइखटबा हौख्रे स्टेट असिदा हौकिबा पुंग कुनमरी की मनुंगदा मियोय चामगा मरफुदरा निपान अनाब फरदुना अमदी मखोयगी RT-CPR टेस्ट तौबगी रिजल्टना नेगेटिव ओइरदुना डिस्चार्ज तौख्रे मखोय धारगा स्टेट असिदा कोविड-19 नारुगा फगलखरबा मिसिंग पुन्ना इसिंग तरागा मथोय चामरी निफुगा हुमद यौदुना लाइचत असि नारुगा फगलपगी सांग हुमद्रा मंगा दसपिक मंगा तरेट यौरे आइरे अतोपा पाउ अमदना मीडिया हाउसिंग चाइथेंग मायोकनरे ISBOWB TV चैनल संदोकपा लेबलगने हौकिबा सही सोक लिसिंग अनि तरामपन के अरोइबा सरुकतगी मालिमगी लेबाकसिंगदा कोविड-19 की लाइचत असे पाकजना संदोरक्तुना महौसागी पुनसिदा चाउना अगाइबा पीदुना लाक्लिबा असिदा मियामदा इ पाउ संदोकपगी थबक तौरिबा मीडिया हाउसिंग दसु लाइचत असिगी चाइथेंग मापुंग फाना मायोकनरे कोविड-19 की लाइचत असे खौरकबदगी लनागी कंपनी अमदी फार्म कया अमा थबक लेक्तुना लैनरे लोइनना तलब पीबक ngамदबदगी स्टाफ कया बुसु थबकदगी लौथोकनरे हारिबा वाफम असिमक लाइचत असिबो थेंगनबदा फ्रंटलाइन वर्कर अम ओइना असोबा थौथंग लौरिबा प्रेस अमदी मीडिया हाउसिंग दसु थोकले लाइचत मनुंग असिदा मीडिया हाउस अमा जलाइबगी जंगलेन सरु ओरिबा एडवर्टाइजमेंट सिंग लाकनदबदगी लेबाक असिगी ममिंग लेरबा नेशनल पाउचे कया हार्ड कॉपी पुथोकपा लेपतुना सुपनदगी इंटरनेट की खुथांगदा वेबसाइट ता सॉफ्ट कॉपी ओइना फोंगनबा यावरे मसिगी मयक लारबा खुदम अमा ओइना लेबाक असिगी ओइना जामना ममिंग लेरबा पाउचे ओरिबा टेलीग्राफ के गुवाहाटी फोंब एडिशन अदु सही असिगी मे था हौरकपदगी फोंब लेपखरबने मणिपुर की ओइनासु कोविड-19 की लाइचत असिना मीडिया हाउसिंग दा अचोबा चाइथेंग कया पीरे लाइचत मनुंग असिदा थवाई खोबाक दा हापतुना मियामदा इ पाउ फंगननबा होनरिबा पाउमिसिंग अमदी मीडिया हाउसिंग की स्टाफसिंग दा एडवर्टाइजमेंट लाखिददुना सेल जामना मांगबा हेंजिलक मरमना हानदगी तलफंतना पीबा अमदे स्टाफ कया थबक लोकथोकपा फाव यावना रगले मसिगिसु मतकते स्टेट फोंगलम पाउचे कया अमा फोंग लेपखिबा अमदे हार्ड कॉपी पुथोकपा लेपखिबा कयासु यावनरे
Saitheng asina maram oidana Warner Media International gi makada sahi kaya gi mamangdagi India da yamna mai pakna sandhoklamba ISBO amade WB TV channel sing asisu sahi asigi December 15 gi matungdagi sandhokpa leplagani aina Warner Media International na phongdoragle maraga sida singhat jauduna Congress gi mirep mari laukthokre CM gi wafam mahaki MLA singba phatte utpani moirangthem ogendro November 3 pangthokadorba by election the Congress party na singhat AC da mirep thadoktre atai assembly constituency mari da mirep oigadaba singi minglaw thokre Indian National Congress INC na sponsor tawba ticket ta mikhal thengnagadorba mirep mari adude Wangoi assembly constituency da Salam Joy Lilok AC da MD Ajijul Haq Wangjing Tentha AC da Moirangthep Hemanta amadi Saitu SD AC da Lantinthang Haukimne Manipur Pradesh Congress Committee ki President M. Ogendro na pausi asiko unabada hai singhat AC ki oina di Congress Party ki mirep oina thagatana wakhalon manaba secular oina thabak tawgadaba BJP natana mirep amada Congress BJP nataba mirep amada Congress na sakut kane lakadurba by election asida party asigi mirep mari thagat pagi manungda ahumde soitana maiba kani aibagi chap chabat hajaba lai karigumba laibak pharagana set mari ma Congress na phangbasu yai aike Magna hai hando Congress party da gitok laka BJP da yauki ba miyosing ase mamangi mikal da Congress oina miyamna vote piki bane makoi na Congress ta dokrabasu makoi bo vote piki ba Congress party ke workers sing adudi aujiksu Congress po nungseri maramasina Congress party na miyamgi mandate choidana phangani aibagi thajaba lai haike Ogendro na makhatana hai Ngarang Chief Minister na Wangoi AC da Mikhalgi campaign da kathopangamba MLA kuntramanga PU chahi darada Manipur sana laibak olan gi aike ba wafam adu si minister amu oina aifam thoktaba wahine maglo phongdok liba wafam asina takpadi lengak bai ba yawmin hariba minister sing asi kathopangamba afaba MLA amata yaudre aiba mayek sing na taklabani marambasina asigumba lengak asi miyamna matam sangna thampam thoklibra haibadu khannaba matam oire magna hai lakadurba by election asigi damutta Congress party gi star campaigner sing gi maming Ming Election Commission of India amadi Chief Electoral Officer Manipur ki office da Thupchinkhre Mikhalgi mirep che pisan bahek loikibaga star campaigner lamda masida laktuna Mikhalgi campaign chathaba auragani aina mahakna makha take handaki Mikhal asida jamna maru oiba Mikhal amani aina Congress party na lawi aina mahakna makha tana phongdokhe Nagalamoromda Global Hunger Index sok lising ani kunda laibak chamaga sukna tarit ki manungda India marfudra marisuba rank da leire Global Hunger Index sok lising ani kunda leibak chama sukna tarit ki manungda marfudra mari chubada India leire amasung masi yamna sathiba thak ki hunger category ni aina expert sing na phongdokre yamna sathiba thak asida leibak asina leibagi maramdi thabak sing pangthokpagi kanglon phataba phajana monitoring tawba watpa masi oiba chinjak watpa lakshin daba amasung achoba state singna thabak ningthijana pangthoktabani aina expert sing na haire Hauki basahi da leibak sa chamaga taraga taret ki manungda India ki rank chama sumna ani da leikhe jumthang dariba Bangladesh Myanmar amasung Pakistan su CRS category asida lei adubo sahi asigi hunger index asida India dagi hena rank wange Bangladesh na 13 super rank da Myanmar amasung Pakistan na mathang sitna 19 amasung marfuga 9 super rank da lei Nepal na 19 suba amasung Sri Lanka na 40 suba da leiduna moderate ki category da lei haina report aduna utkre China Belarus Ukraine, Turkey, Cuba, amasung Kuwait na GSI Global Hunger Index ki score manga yogdana punna makoktong ba ringda laiminahi haina hunger amasung malnutrition yengsileba Global Hunger Index ki website aduna ngarang irai numita phongdokhe report adugi matung ina India ki Apunba mising ki sang chada taraga maridi under nourished ne leibak asina sahi manga makhagi angangsing da angakpa rate oina chada 38.8 mari ningthijana saba phangtabagi record lei haina su report aduna utle sahi manga makhagi mortality rate chu chada 3.8 da lei makoi gi sahi gi damakta awangba anengba sahi manga makhagi angangsing asina chronic undernutrition leire haiba utle thabak pangthokwi processing phataba phajaba monitoring leitaba amasung malnutrition lakshin ba watpana nutrition index na phadabani aina expert sing na khalle Uttar Pradesh Bihar amasung Madhya Pradesh kumba asoba state sing ki thabak sing India ki ranking da ahongba unana pa phagatnan bagi mathau tai haina International Food Policy Research Institute New Delhi da senior research fellow oidiba Purnima Mena hai national average asi lebaki apunba misingi ayamba saruk leiriba Uttar Pradesh amasung Bihar gumba state sing na ayamba sokhan bane Uttar Pradesh ki Firozabad district da bike ta lakpa miyoi ahumna mafam dugi BJP Luchingba Daya Shankar ko miyoi amapo ngarang numidang Kaptuna Hatlmle
Daya Shankar gi imung na chingnaba miyoising gi maming pirakhiba amasung political gi yengthina balai haina phongdorakpadagi mahaki party gi kangbu Bires Tomar amasung mahaki makhura ani Narendra Tomar amasung Devendra Tomar bo miharpagi case asida pharaga police custody ta thamkhre. Mandal Vice President Oiba Daya Shankar Gupta Ngarang Numidang magi dukan lonjillamlaba tungda halakpada mangonda attack torakibane mahak anakpada hospital amada pukhatki Bires Tomar na andakta BJP da changlakhi adubo maduda Daya Shankar Gupta na nungaikide aina mafamdogi miyoisingna haike Facebook da Dines Tomar ga Daya Shankar ga kanna khanakiba amasu laiki haire. Haryana Chief Minister gi flying escort team amana Gurugram gi Udyog Bihar Base 1 da hanglamba sasinaba call center ama haukiba sagol sen numit ki numidang ta Thupchinkhre haire. Police ki source amadagi phangba pau gi matuk ina phagalaba call center ase Gurugram Municipal Corporation gi contractor oiba Manipur dagi Hoidrom Samson ko midai amasung atopa mioi tarukna amana chalaibani haire. Pau ase gi matung ina hairiba call center asida mapungona USA gi miyamda technical support pibagi mingda sale oina mioi amamamdagi $400 dagi chatrate phawat lauramki thawung asiga mari leinana police na mioi taruk loinana laptop hard disk na singba electronic ki oiba polom kya so phagatkhre haire. CM ge flight escort asida yawba official amana phongdorakpagi matung ina Udyog Bihar gi mafam asida Directorate of Telecommunication gi ayaba yaudana call center hangtuna miyo kya gi namthak tawduna sel tale haibagi report ama lakpadagi thibahumba gi thabak asi chathaba auragibane. Call center asida naha kaya su thabak toramba thengna ki adubo kupna wahang pahung chatharaba tungda naha sing adu thadokre haire. Phagat lakba miyo sing asida wahang pahung chathabada si bisakti Global Enterprises haina mingthonba call center asina Ponsite singda virus ki link share tobagi thabak tawi haire. Kanagumba miyona link aduda sanglupa tarabadi virus aduna makoi ki system aduda sokhanbane masiba semna nabagi mamal oina $100 dagina chatet phawba asi lobani haire. Hairiba call center asi sahi asigi August thadagi hangdokba haukibani adubo telaba matam asida hujuk phawda lupa crore Kaya Aranba maongda tanba ngamkhre haire. Amaromda Bihar gi State Assembly Mikhalgi mangoinana state ki minister ani Covid-19 na Nabadagi Layengba Ngamdana Leikhidre. Housing Chief Minister Nitish Kumar Luchingba Janata Dal United na lead tawba chungchinaba sarkar asigi mapunsi loilaktuna anoba State Assembly semna na papangthokadruba Mikhal asigi mangoinana State asigi Minister ani Covid-19 na Nabadagi Layengba Ngamdana Leikhidre aina agency ki pauna phangdokle. Leikhidre State ki Minister sing adudi backward and extremely backward classes welfare gi thauram puba Minister Binod Singh amasung Panchayati Raj Minister Kapil Dev Kamat aseni Masaki chahi yangkai khakta ngariba Minister Binod Tha asigi taramanga Delhi da Covid-19 ki laina layengbada leikhidabane. Dignitary asi North East Bihar gi Katihar district ki manung chanba Franpur Assembly Kendra da anirak MLA kakhraba matung ahumluk suba oina BJP ki ticket da amuk kakhibane. Ex-Minister Binod haukiba June thada positive oirambadagi phagalaktuna discharge tawkhraba matung August taraga tarukda amuk positive oirakbadagi brain hemorrhage tawduna leikhidabane haire. Atopa Minister Kapil Dev na coronavirus positive oibadagi Patna daliba All India Institute of Medical Sciences AIMS da laying laba matung ngarang kidney fail oiraga leikhidabani haire. Maragasida Chief Ministerial candidate oina lamba songthokliba ex Chief Minister Lalu Prasad Jadhav ki masanopa RJD ki leader Swami Jadhav na state asida Nitish Kumar sarkar na Covid-19 ki laina lakshin bangamdre haibase mahagi makhada leiba minister ani leikhidaba asina praman tawre haina phongdorakle. State ki Health Minister Mangal Pandey su vote kanana bkhotnabada yana pungning lupsin ki badagi laina asigi matangda pungning jangdre haina charge tawkhi. Nagalamboromda Prophet Muhammad ki cartoon urkiba oza ama thangna thillaga Hatkhre. France da middle school ki history ki oza ama school adu ki manakta thangna thillaga natragana mangaksamta thangna lelaga Hatkhre. Oza aduna tha asigi anganba sarukta mahiro singda Prophet Muhammad ki cartoon sing utpal laikhi aire. Asiguma thawung as Islamic lining bo karem kathaina bani aina Muslim sing launaribane. French official singi matung ina irai numit ki nongthil athengbada thokiba thawtok aduda attacker adubo thawtok thofumdagi khara lapna leramba police patrol party ama thuna sangchilaktuna nongmaina kaptuna Hatkhre. Angang sing the freedom of expression gi maramda takpi tawbi ki berki damak aikhoi gi citizen sing gi manungda ama mi hathina hathok bikre aina thawtok thokfum aduda laktuna yangchin ki ba French President Emmanuel Macron na phangdokkhre. Aroibada content sing asigi maroiba pau khara asibo pawdam jariba Manipur local news YouTube channel amade Facebook page asidagi yengbiri pukuna mapodhaga chari loinana channel asina tomda kanarabadi subscribe like and share tawba kawbigano punamappo abukharna thaga chari.